THONGKHONG LUXMI BAZAR APUNBA MEIRA PAIBI SINDUNA how to use and how to take care LPG gas Haiba Heeram da MEEYAM ki OIBA mass awareness cum training program ama top SIPHAI MAMANG LEIKAI da LEIBA LAISHRAM IBOCHA gi YUMDA ngasi Pangthokhre Haiba awareness program aduda matau karamna gas sizinagani amadi gas taki thoklakadaba khudong Chiba Kayadagi Ngakthokani Haiba asigi matangda All Gas Care Manipur State ki Manager SS Zoik Prakash Samadi Manipur Film ki artist film Happy Razin na MEEYAM da gas ka mari lenana takpi tambiduna khangan ki amadi MEEYAM da gas ki maramda maru OIBA singsu khangan ki ngasigi thoram aduda All Gas Care Manipur State ki Manager SS Zoik Prakash na phongdokibada lamdam asigi nupi OIB singna LPG gas haibasi sizinnadaba yadaba posak ama oiribani hariba LPG gas asibu matau karamna sizinnagani haiba nupi OIB singna tamduna sizinnarakpa nate makoina tak ising thongnaba matamda LPG gas ki regulator on off tauba amadi yaurak taba matamda Adubo ekoina sizinariba gas asina mioi amana wana sazarakpa yumkai kaya yauna lanthum manghanba ngambada natana mamal yamlaba mioi bagi punsibusu manghanba ngami maram aduna All Gas Care Manipur State na lamda masigi iche isel singda kaishunat taba gas tagi mioi bagi mamal yamlaba punsibu kanminasi haiduna tongan ba mafam kaya da program asi pangthoktuna lakmani haina makhataki Belisi salisinaw singidamata di masagi paide yadaduna pairaba kulai amu oibanina masagi masigi maramda masagi akoina lairik tambagumna imaibel mayam singsna soro sara ABC haduna lairik tambagumna training chalaga paibidina tabanina tasiyana haiba matanda bazade lairuraga poraga kali moigibo chak thongamdaida regulator on tawra loire chak thoma loire kana muthalaga loire adu gas yaudre hanbiraga loire adu khattaneba adu baina mayamda pawdum janingmadi gas sabasi amorom da hargati aina leiba ngami irai laiba poni kaisu leiba ponate mana pige pibda lising manga taras mangai adubu taseng haiba matanda kaisuna tabali lising manga tara khatang piba gas asinadi maman jamlaba ai punsi haibadi aikoi mayamni ai habase donana mamal yamna changna magi matai manauduna wana sujaruga nomjaruga sajariba lak changba karo chambo ersu bai magi yum dugi standard gi matungina saja kiba singadusu ngahaki mikupta adum kaya ba tare tangoi olhan bangami nungsi chanana labinaba swai imu manungi magi husband and wife amsung macha masu leiba singadusu amuga na punsigi waina punsin ba yararoi daba punsin nau habida yararoi daba adu malambi da to khaina khaidong na han bangami achigi maramna masagi hariba agency all gas kyara sina hariba gas asigi maram sida asigi maram singsta ima sing singsta asigi program ase masagi mayam singnasu agency all gas kya Joy Prakash po khangbiduna mafam kya degi kobira ko suyawi doinena kari haiba tare haragadi asing noba program ase mafam kya dasu hoji mafam adum mayam su kawrega lai adu nusi jarba imai bel ise sinaw sing aikoi adongi maman yamlaba punsi sing adusu kari sunataba gas asidagi soibe aba kudum thiba tholkadaba mayam sing adu aikoi ngapuk minasi kanminasi haiba wafam ase ai ngasi nusi jarba press ki amasung aikoi nusi jarba isinaw leiba mayam punamak singdasu asmaina ipawdam jagi thank you all